Hauzik Manipur Thokliba Irang ase mitengna kuki singe mathakta lan horubadagini haina Indian National Congress ke General Secretary Bhakta Charan na haikiba wafam aman nauna social media da Sandorakliba ase Aranba Semdoklaba video ni haina Pradesh Congress Committee PCC ge spokesperson hanegi Minister Dr. KH Ratankumar na Sandorakli Bhakta Charan ke Semdoklaba video ama Sagolban AC na Facebook da share tawrakiba amade Peace and Development Coordinating Committee PDCC Khundrakham ACN Neighboring Village Kauba Committee amana Bhakta Charan ke wapam adu athubada sengdorakadamani haina phongdorakiba adugi matangda ngase BT Road ta leiba Congress Bhavan da paugi mifam ama pangthokre paugi mifam aduda hanagi Minister Dr. KH Ratankumar hai Bhakta Charan na phongdokhi hairiba wafam aside irang ase hogulakpada phongdokhibani madusu PCC ge leader singna hek khanglakpaga minute kun ge manungda Congress ke archive tege lothokhrabane video ase miyamna INC ge YouTube account Facebook page microblogging site X amade Instagram da uba phanglaroi amaromda Bhakta Charan na pikiba statement adu Congress ke official oiba statement nate matamatuda Pradesh Congress Committee PCC ge site tege AICC da Pukhat padagi AICC ge President na Bhakta Charan ke wafam adu react toba laikhrabane madugi matung ikui kuidana mahak Indian National Congress ke General Secretary from dagi fawba lauthokibane maraksida Semdoklaba Bhakta Charan ke video ama social media da paktakna na Sandoraklaga election ge propaganda oina sizinaraklaba ngapigani sizinnarakpa manba thong ama chatharakliba ase yamna laibak thibane Irang ase thokpa horakpada BJP na luchingba lebak asige Union Home Minister Amit Shah naso Hauzik Manipur da thokliba irang ase mitay maitai scheduled tribe list da chanbagi matangda Manipur High Court na pikiba judgment amana maram oiraga thokibani haina phongdokiba laikhrabane masigi matung Union Minister Charan naso irang ase maitai na scheduled tribe status demand tawbadigi thokpani haina phongdokibani haina mahakna makatake High river statement as AICC ki INC ki Congress ki official oiba statement natte magi individual oiba port ni adu high river kai lo chu exist tawdaba port amane adar kana gumba na masigi port se akoi gi reconstruct tawraga madugi port se akoi gi khodong chaba lawraga haiba tare hojiki akoi election mayagi akoi gi propaganda ona seasoner pa yam anba madugi yamna unfortunate oiba amani haidana akoi Thamjaningi, for example, Honorable Home Minister Amit Shah Magna, who Yamnangalingi, the Hogalapa Matanda, Manipura, Hamba Lakwiki visitor Lading, Akwigi scheduled tribe ki Matanga, Akwigi High Court na, Tarak adjustment, Ama Dugi, Matunga, Taurakpa, Madugi, Kanoni, Haidana, Akwigi hesitation, Tokiba, Kokiba, Tunani, High Sudum Lake. Then Karalaga, Honorable Union Minister. Akoi Kiran Rijijuna su madugumba statement adum thokiba lai maitai rom da oina charge tawgi port se masigi si akoi gi so called akoi gi central leaders haigadra ko moina ground reality si aware with the bani khangde natraga kanagumba elements kana moibu mislead tawni khangde amani khangde madumadu tawa Paugi mifam aduda saruk yakiba Manipur Pradesh Congress Committee MPCC ge spokesperson Advocate Rabi Khan hai Mikhal Gamari Lainana election campaign toba topiro chakcha haijanaba tobiranu amade Mikhal da sel yamna changhan biranu haina miyamna media da toina laude maraksida election ge model code of conduct chatna khraba matung Mamang Thagi Tang Kunmathoi dike Kuntramathoi Faubugi Marakta High Security Zone Oireba Chief Minister Banglo Mamangda Election ge Model Code of Conduct Thugaiba Manba Mawung Ama Chathariba Se Karino Chief Minister Banglo Mamangda Chathakiba Thawung Adu Election Model Code of Conduct Thugaibra Haibadu Yengsinaba MPCC na video footage ka konana ngarang Lamphel Pata Leiba Chief Electoral Officer amasung ACI New Delhi da Ayiba Cherul Ama Thakre Haina Mahakna Makatana Phongdoke Hauzik tangai fadana praja section kaya da so ikoi na appeal tawjaning base aikoi jati sigi aikoi tungi jumbiron oigadaba isa inauk singda afaba para tambisi aigi party na aigi dol na aigi section duna vote ka ta ba yadi haina unfair means to batar gade aikoi gi tungda hokadaba isa inauk singna
ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯅꯈꯤꯒꯅꯤ ꯑꯗꯨꯅ ꯗꯣꯜ-ꯗꯣꯂꯥꯜꯒꯤ ꯈꯦꯟꯅꯕ ꯊꯥꯗꯣꯛꯃꯤꯟꯅꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯅꯤꯄꯨꯔꯗꯅꯦ ꯑꯆꯨꯝꯕ ꯀꯦꯟꯗꯤꯗꯦꯠ ꯃꯔꯝ ꯆꯥꯕ ꯅꯤꯌꯣꯝ ꯆꯨꯝꯕ ꯀꯦꯟꯗꯤꯗꯦꯠ ꯄ꯭ꯔꯦꯛꯇꯤꯁ ꯑꯃ ꯏꯂꯦꯛꯁꯟꯒꯤ ꯐ꯭ꯔꯤ ꯑꯦꯟड ꯐꯦꯌꯔ ꯏꯂꯦꯛꯁꯟ ꯑꯃ ꯄꯥꯡꯊꯣꯛꯅꯉꯥꯏ ꯍꯣꯠꯅꯕꯗ ꯄꯥꯜꯂꯤꯕ ꯔꯨꯂꯤꯡ ꯒꯕꯔꯟꯃꯦꯟ ꯑꯣꯏꯔꯤꯕ ꯃꯔꯨꯑꯣꯏꯅ ꯕꯤꯖꯦꯄꯤ ꯑꯃꯗꯤ ꯕꯤꯖꯦꯄꯤꯒ ꯆꯠꯃꯤꯟꯅꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅꯁꯨ ꯁꯍꯖꯣꯛ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ